dimension of language engagement haiba program dugi makada aikoina Bangladesh Meitei Pangal Singna Tariba Meitei Singna Taba Bangladesh Tago health tracking loinana Saudi Arabia aduga Pakistan da Meiteilon si preserve tawraga leirame madu khudumda Manipur dagi ngak paktakna ngariba sagai salai sing haiba tare huire mairibasi kasargi Meitei Pangal Singna nga aga thamami aduga Bangladesh ki sitagung health track ta leiriba Meitei Pangal Singna makugi sanalamdang duga sanalamdang mapawan mapunat ki kogiet asekuna kokset kawi kokset yatana khwangset laktana mamalon kan gadawani makoina ekoina chachru matamda matamdugi kai khumna cherbai na oibungo khogi Mira Saha Kori Maji Professor Subhakrishna Memorial Journal khogi award su hatak 2003 phangkibani makoidasu ekoina chaluba khongchattuda thangmunam chaluba matamjuda अखोइन इपवा लापसे याना नुंगाई इदु निंथौ नुंसीबा तमगी इदु निंथौ नुंसीबा अखोइगी मैतै लेपाक मणिपुर लेपाक लाइगी लेपाक सिदा अखोइबो अमुक्तंग दि पुबिरगदि फगनी इदु निंथौ इपवा गाइना हाइरकपसे मैतै लोनसी इमालोन ओइना खंगनरिबा कंगलुकी थरुंगी लानगी मनुंगदा इमालोन सिंगसिदि बांग्लादेश ता लेरिबा अदुगा खोइगी Saudi Arabia leiriba Meitei Pangal Singna sojaina leikhiba taragasu makoina mamalon singa aglaga leirami tham akoina bucket tagi ising ama batin dagi ising ama ising do puru haiba matamda akoidi irupudi dagi ising gaina Meiteilon je phajana paktang na sijina bagi yengmada loan akoigi lonya lising ani ga chawum se masi yauriba maram se akoina ngalingi matamda akoina khonthok se Meitei Pangal Singna kallaga la yabi kudam amai panjage Maramdi makoina hujib sahi tare kuntak pagi mamang da pu kiba loan duni haidana ngai madugi manungda dari berendra idu ipwa mama kaka aduga iton haiba wahi sima koigi hujib mak Meitei Pangal Singna tariba Bangladesh aduga kasar ki Zaribon district manung chanbada huirem sagai na pajana loan se retain tawraga leiramba se masi preservation ki digital documentation ki matam ma sa hojikti ekoi angang singse lairik padre digital documentation ki matam ni hojikti saita jungni ekoi na ngasi oidaba ma angang base second khari ki manung da ngang khang aduna hairiba kaino si digital lies tawraba adugumba digital technology ku tang loan kanna bo honara ko matam da soijaina na takraba sai tar ki kuntak ma mangda takraba kasargi sin nausing maruina kogi apokolaning chatpa miosing Meitei marup chatpa mapanglam sing aduga Meitei Pangal Sing sin ngak tana leirame aikoina yeliba koyet akoina moina kokset hai khwangchet hai aikoidi masi haidre haiba aduga idu ningthau ifa haiba wahi ase makoina retain tawraga leiramba se ngasi kogi lona kogi khudayama da piba achauba kanaba dunena logani aduga tharungi langi manung sidasu koina ngasai kuki haijaiba 1912 ta George William Sixan hanjan lusai kuki kan plan Bharat ta koigi India da awang nong pokta changlakhiba koigi migrant sing ne haidana karama mafam sing Manipur state Naga Hills amada North Kasar Hills da 1893 da case CA Sopit amadi Shakespeare 1912 ki Lieutenant Colonel Shakespeare anthropologist ki report matungina masida sangakhibane haina yariba mokoi sing sinasu koigi Meiteilon se akoi manipuri loan si makoina medium of information haibadi pau phone ba Meitei sing marakta kihanna ba Meitei sigi marakta keno torba makoina toina sina wahi sing manungda arambai Meitei lipun wahi Meiteilon da sathi ba social seduction haiba tom mayam sida Kunairon ki sambal mayam se makoi loina makoi gi oiba lon gai gi pukai mayam se makoi khaktagi ni haidana makoi na lairik ka phongtana toriba mayam se masi lon sigi kudong chaba laura kanda hairiba sathariba ethnic conflict asida dominant figure amada unanabagi damakta social seduction social fencing ama kunai gi sambal nama makoina ekoi gi marakta thajalakpa se loan sin sigi kanabadu lauraga Meiteilon sina medium mamoi oraga social media gi through da torakpase masina kangluki aidi kangluki irag de internet conflict asida tharungi land loan na maru oibadune na ai masi logani